Lamdam Asidagi Mayai Kaba drugs Mapung Fana Muthat-Nabagi Saruk Oina Lakliba sahi lising aniga kuntaruki Anouba academic session dagi school gi admission process ta drug free affidavit ki THOURANG PAIKHATNABA HOTNAGADABANI HAINA MANIPUR Student Federation MSF ki MAIKEIDAGI KHANGHANLAKLI MSF na haukiba kumja lising aniga kun October gi tarik 13 da aikoi Mayai Kaba drug thadoklasi haiba A drug use prevention campaign ama hongdoktuna ngasi fawba masigi makhada tongan ba awareness program thabak thoram slogan lauduna protest sathakiba competition sinba seminar discourse na chingba kaya pangthoktuna lakli malemgi oina mahaimasingda mahaisang amadi campus mapangal kankhatnaba mahairoi singi yaifanaba yokhatpa amasung school family ani gi marakta thajaba hengathanba Mayai Kaba drug sagi lapthoknaba seranaba lambida drug sizinnaraktanaba haiduna drug free affidavit ki thoram thoksil paikhatpa si maru oiba khutlai ama oina chatnarakli ngakpigani chathanarakli inkumja lising amga chamapan maudragi mayai chalakpadagi masigi THOURANG thoksil asi paksana haudorakhi mama mapa amasung mahairoi singna punna khudek piba wasakche affidavit sing asina Mayai Kaba drugs ki safu leitraba tinjang kaijang daba masamu faba kunai ama thamnaba apunbagi wasak lominabagi matam oire haina MSF ki MAIKEIDAGI thamlakli Gosham amadi gosham CBSE hariba Manipur da laiba mahilosang sing sida kogi chhatra sing haitai chhatra sing sida kogi tinjang kaijang daba amadi masamu fana laina bagdamta drug free wena bagdamta koi MSF na Lakliba session 2026 ta kogi parents sing amadi school gi oja sing haitai principal sing ga create pinara kanda wasak si haitai affidavit ama lower kanda kogi angang singi emission to boda maru oina sigi posak asi yahan nengbagi apam badu phondoli yahan gadabni aduga kogi MSF na tammi ba chhatra singi grajan singna kogi yana si hai tari wasak se ro gi oba mongda affidavit ama irakanda angang sing asi laiba 2026 ki session asi dagi hongna masigi posak asi yahan gadabni haibasi simba thamjage aduga kogi drug free affidavit haibasi 1990 की Mayai चलक सरuk तगी हौकांडा मसी कोई पाक्तकना सिनबा हौख्रबनी अदुगा केरला दसु कोई हायर एजुकेशन सिंग हाइतारे कॉलेज सिंग असिदा कोई MSF ना क्लास 8 तगी ना 12 फाउ द लेगिबा मणिपुर द तमीबा CBSE बोसेम छात्र सिंग दा कोई सिगी चाइथेंग सि फंगदना बगदमता कन्ना चंगसिनदुना होटदुना सु लेरि